मणिपुर की गवर्नर अजय कुमार भल्लाना चेयर लौदुना सिक्योरिटी मीटिंग पांगथोखरे डीजीपी अमदी सेंट्रल फोर्स के मकोक थोंबा ऑफिशियल सिंगदा अहेंबा सेक्सल थौरांग सिंग लौखटनबा पाउताक पिखरे लाल असिदा मयुम मकई मई थादोकपिखरबसिंगे अवाबा कोकननबा सेंटरना युम लिसिंग तरेट छाबगे अयाब पिरकले हाइना आरडी अमदे महत मिनिस्टर युमनाम खिमचानना मियामदा खंगलकले कुकीसना नेशनल हाईवे नंबर 2 दा ब्लॉकेट हंदोक्त्रबदी इम्फाल उख्रुल लंबीदा काउंटर ब्लॉकेट तौरगनी हाइरे नुमित चात्रुकनी हौख्रबा फावबदा मणिपुर की इरांग असिगी वारसन पुरकनबा प्राइम मिनिस्टर ना ngasi फावबा करी तौख्रबगे हाइना कांग्रेस के नेशनल प्रेसिडेंट मलिक अर्जुन खरगे ना हंख्रे अमदे इरांग मरम ओइरगा मतम खरे लेपलुरबा मियामगी नुमित थौबाल डिस्ट्रिक्ट की ओइना ngasi दगी पांगथोकपा हौख्रे बिष्णुपुर डिस्ट्रिक्ट की ओइना सु था सिगी तांग 10 दगी पांगथोकपा हौरगनी हाइरे खुरमजरी ISCOM न्यूज की मणिपुरी पाव में ताबिरी पुमन मकपो ताराम नोक्सरी हौजिक मपुंग ओइबा पाव सिंग पिजरी मणिपुर की 18 सुबा गवर्नर ओइनांगरांग राजभवन दा वासक लौख्रबा अजय कुमार भलाना चेलौदुना ngasi इम्फाल गे राजभवन दा सिक्योरिटी मीटिंग मा पांगथोखरै मीटिंग असिदा मरु ओइना लमदम असिगी हौजिक ओइरिबा लॉ एंड ऑर्डर की फिबम अमदे बॉर्डर एरिया सिंग लैरिबा फिबम सिंगी मतंग दा कुपना खनकीबगा लोइनना मियाम गे साफनबा लौखटफम थोकपा जक्सिल थौरांग सिंग लौखटपना ख्वाइदगी मरु ओइबा थौदांग ओइना लौनबा गवर्नर ना डीजीपी दा पौताक पिखी आर्मी अमसुंग पैरामिलिटरी फोर्स सिंगनसु एडमिनिस्ट्रेशन पाइखलकपा थबक थौरम सिंगदा अंगम मतेंग पांगनबसु खंगनखी हाइरे सिक्योरिटी मीटिंग अदुदा चीफ सेक्रेटरी डॉक्टर विनीत जोशी सिक्योरिटी एडवाइजर कुलदीप सिंह डीजीपी राजीव सिंह होम कमिश्नर एन अशोक कुमार IGAR साउथ के मेजर जनरल राबरूप सिंह SMGOC 57 माउंटेन डिवीजन के मेजर जनरल SS कार्तिके CRPF के IGP विपुल कुमार अमदे CRPF अमदे BSF के अतै सीनियर ऑफिशियल सिंह सरुक याखी मणिपुर की हौजिक ओइरिबा फिबम असिना मरम ओइरगा युम मै थादोक पिखरबा अवाबा तारिबा इमुंग सिंगिदमक्ता युम लिसिंग तरे छानबा सेंटरना अयाबा पिरकले पुन्ना युम लिसिंग तरा मंगा साबगे अयाबा पिबिनबा मखाताना हाइजखरे हाइना रूरल डेवलपमेंट अमदे माहोट की मिनिस्टर युमनाम खेमचान खंगलकले वफम असे महाक नंगासी महाकी ऑफिशियल कॉन्फ्रेंस होल्ड पांगथोकिबा पाउगी मिफम अमदा खंगलखिबने मिफम असिदा मिनिस्टर न मखातारादुना मणिपुर की हौजिक ओइरिबा फिबम असिदा थमोय सोकलबा मियामना लेंगाक असिबु चैरकपा अमदे पेंदबा फोंदोकपा हाइबसे मसाना ताबने लेंगाक असिदा लैरिबा अखोइनसु मियामगे पेंदबगे खोलाव असि ताफम थोई तादुनसु लाक्ले मणिपुर हौजिक थोकलिबा वाथोक असिदा मयुम मकै मैना चाखरबा मियामना थेंगनरिबा अवाबसिंग कोकननबा लेंगाक असिना अंगम थाकता होटनरी मियोबे अमने हिंगबदा युम हाइबसे संग्रबा याद्रबा मचाक अमने हाइबसे अखोइ पुमनमकना खंगी मरी लेना मणिपुर लेंगाकना हाइजबदगे युम लिसिंग तरेट छाबगे अयाबा इंडिया लेंगाकना पिरकले अदुबो सिंग अमदे तमपुन्ना येंगबदा युम लिसिंग तरेट असि खक्तना कोनदबगी फिबमदा लेबदगी पुन्ना युम लिसिंग तरा मंगा साबगे अयाबा पिबिनबा इंडिया लेंगाकता मखाताना हाइजखरे लोइनना इंडिया लेंगाकना युम अमा साबदा लुपा लाख मगा लिसिंग कुंथ्रा खग पिरिबा असे मणिपुर की फिबम असे येंगलगा लुपा लाख मंगादा हेनगत पिनबा यूनियन मिनिस्टर ऑफ रूरल डेवलपमेंट शिवराज सिंह चौहानगा ngarang pangthokiba virtual meeting amada हाइजखरे हाइनसु फोंदोकी वर्चुअल मीटिंग अदुदा रूरल डेवलपमेंट के कमिश्नर समंत सिंह अमदे मरीलेनबा आरडी के ऑफिशियल सिंगसु सरुक याखी गवर्नमेंट प्रपोज तौदे कोई यूम साबगी पैसा पियो हैबा रूरल डेवलपमेंट कोई 7000 हाउसेस सैंक्शन तौरे अदु कोई रिलीफ केंद्र लेरिबा कोई कनोसिंग कोई इंटरनल displaced persons more than 60,000 is lum lising tarik na konaro e hai basima i khamjare
Kuki Singna National Highway number 2 haina khangnariba Imphal Dimapur lambi de kauriba economic blockade asi athuba matam da handoktrabadi National Highway 152 Imphal Ukrul lambi da counter economic blockade chatharagani haina lamlai kendra village volunteer force LKBBF na akanba wafam thamlaklei Ipa ipu singe haktaktagi thamna pokpi uyok sing amade yangang pokpi uyok sing haina khangna duna laklaba umangbu Kuki Singna Saibol village haina ming thonjilakpa laibak thibani Lenga ke record ta Saibol village haiba khulai ti haina LK BVF ki commander in chief Yumkhaibam Bosana pende bofong dorakle ase Imphal East ki thamna pokpi mayale kai da pangthokiba paugi mifam amada Bosana British ki matamda leiram khiba Manipur state darbar gi matung ina singsang pareng ase thamna pokpi amade yangang pokpi khunja singe uyok na baching oina piram labane Indian Forest Act ki matung ina forest ke area da khol taba ya de haiba akan ba wafam leina Kuki Singna uyok sing asida khunda salaki bani haina mahakna phongdoki haina baching sang pareng asida leiramba Kuki militant singna leiramba London da leiriba Central Forcing lokthok triba makai economic blockade tawgani haiba Kuki Singi wafam ngaktaba ngamde talak asida Kangpokpigi SP na Kuki Loop Kotuga Manaraga Pungkun Meriki Manungda Uyok Sing Asida Lairiba Central Forcing Loktokani Haiba Wafam Lakliba Asida Kuki Militant Singna Tatana Landarak Liba Lamlai Esige Yangang Pokpi Thamna Pokpi Santi Kongbal Sana Sabi Amade Sabong Kokunaugi Miyam Singdi Mipaiba Pokle Kuki Singi Sasanaba Tawong Singda Central Lengakna Lumna Lobagi Mawong da Urakpa Asina Central Lengakna Geopolitics Sanaduna Manipur Asi Kuki Singda Yontrok Krabra Haibagi Jingnaba Paure Lal Pamdaba Lamlai Esigi Red John Manung Sana Lairiba Kunza Singna Tengnariba Awaba Sing Asi Yanglaga Uyok Singda Central Forcing Adumak Tambiu Loinana Atuba Matamda Kangpokpi de Sathariba Economic Blockade Handoknaba Lengakna Ahen Memit Yang Sangadabani Haina Mahakna Makatana Fongdoki Koi thama pokpi yangang pokpi maning uyok sing asidai sida buki lamhen tu hen bajingna saibol na thonjalapa amadi masigi mafam da laiba central force loktok tri hei akoi kang pokpi da economic blockade hadoi haiba wafam asidai sida aina mamang da panjagriba khunmari amadi lamlai ken da village voluntary force na masi yam kanna yaning da yam kanna react tawi kang pokpi gi SP na khang da budongna mahana Kuki Kotuga pung kunmari gi manung da loktokani ga haiba press no tholokpa Masidai akhoi lairiba red zone da lairiba akhoi awang nokpok chingkhai da lairiba maitai jing yamna akhoi gi nungnang ba pokpadagi akhoi hariba press conference asi tawjabani aduna Kuki labhen tu hen bajingna chathariba asi akhoi aduki matik yaningde aduna lamlai ken da village voluntary force na hariba jaga asidagi akhoi government na akhoi gi lairiba sifai sing asi su mafam chana adumak thambiu aduga government gi site su lengdana leina begi wafam adu puning chingchanjari Numit Chatrungni Haukraba Paubada, Manipurgi Irang Asigi Waroisan Puraknaba, Prime Minister Narendra Modi Nangasi Paubada, Kari Taukrabagi Haina, Indian National Congress ki President Oriba, Rajya Sabagi, Leader of Opposition. Malik Arjun Kharge na hangkray Malik Arjun Kharge na ngasi ayuk mahaki ex handala thagala kiba post amada Prime Minister Narendra Modi na Manipur lakhiba si kumja lising ani kunithoi gi January da vote kombo ina lakhibani madugi matungda ngasi phawba hanna yengdana leidi miyoi chani yangkhai henbagi punsi pikhamna khraba amadi miyoi lising humpurom lanjena duna leiriba asida Prime Minister na ngasi phawba achangba thabak amata paikhatana leiri Manipur da leiba India Party gi mihut singna Prime Minister na kumja lisingani kunmari loidringaida thabak ahum pangthokpinaba haijakhiba arembada takhi India Party na haijakhiba ahanbada kumja lisingani kunmari loidringaida Prime Minister na Manipurda satpiduna lamdam asigi awaba tarabasing yangsinbiba anisubada all political party ge mihut sing dalida kauduna punnawari sanabiba amadi ahum subada Manipur gi isuda maipuna na honabiduna irang asiloisinaba thabak paikhatpa haibu wafam sing asi amata thabak ta onthoktana lairi haina Malik Arjun Kharge na makhatare Maram Purup ki mihut kangbu manangasi CM Secretariat ta Chief Minister Nongthoma Biranga unaduna anoba chahi ge iroinana Purup asigi chawkhat thoranga mari lenana paikhat kadaba thabak thoram singi matangda khana khare
Chief Minister namahaki ex handalda mihut kangbu asina maram purupke miyamna chawkhat lamjelda mangjil thanaba hotnariba asi haningai leitana thagatli lamdam asida khunda minariba purup khudingmakna punna hotnaminaduna chawkhatpa Manipur ama semnaba hotnaminarasi hairi. Security Force na lokhalakpa chiksil thaurangi manung channa Kangpokpi district ke Loivol khunauda sathaki bathi bohumbagi thabakta masing yamlaba khulai amadi bom kaya phagat pangam khrai Security Force da phagalaba khulai sing adudi 7.62 mm sniper rifle ama improvised long range mortar pumpi ama magazine yawba 9 mm pistol ahom 12 bow gun ama SBBL gun ama live round tara number 36 hand grenade ahom picket grenade anti-riot ahom desmog grenade anti-riot ani amadi Motorola company na saba wireless set amani hairi. Miyamgi numit pangthoktuna Thobal district manung dalai riba miyamgi awatpa amade apen penda kaya khangthokpagi thabak matam kuina lepluraba tungda district administration Thobal na sinduna ngasi miyamgi numit thauram Thobal district complex talaiba counting hall da pangthokrai thauram aduda miyoi cha kayana saruk yaduna DC Thobal da apen penda awat apa kaya phongdokna khrai ngasi yu pung 13 degi hauduna DC Thobal yauna district asida lairiba tongan tongan ba department kaya gi district level official amadi staff kaya saruk yaduna sathakiba miyamgi nimit thauram aduda district asigi yamnaba miyamna laktuna makhoigi awat apa amadi khudong chataba kaya DC Thobal da phongdokhi thauramga mari lenana Thobal gi DC ahanthem Subhasna phongdorakpada matam koina miyamgi awat apa kari leibage haibadu leibaki irangna maram oiraga miyamgi nimit asi leplure edubo anoba chahi kumja lisingani kunmangana lakpaga loinana ngasidagi hauna miyamgi khanduna miyamgi nimit asi pangthokpa hobani matung tarakpadasu tha khudingi ahauba thangja khudingi miyamgi nimit asi pangthoklagani miyamna so hairiba nimit asida apen penda khudong chataba pumnamak phongdokpa lakpiyu matam kuina lepluraba matungda ngasi pangthokpa asida district asigi imong samari marfudra mangagi yamlaba miyamna makhoi gi apambasing application form oina thazilakhi ayuki pung 13 degi hauraga nungthil pung anida loisangadaba adu mi ka hena lakpana athengba phawba sathakhi maru oina all age pension phangdaba kaya amadi PAY gi makhada yum sabinaba haijaba lakpana ayamba oiki PAY scheme gi oinadi yum sabangam jadaba imung masak khangdoknanaba yumda chatuna survey tobagi thabak athuba matamda hauragani maram chaba miyoi singi damaktadi scheme asigi makhada athuba matamda yum sananaba honaragani ngasigi oina district asigi manungda hangliba relief game singda lairiba mahairoi singi anawa academic session ge textbook sing yanthoklei veterinary department ki makhada so cattle insurance kaya yantokpa hore video wangjing tenthagi makhada khudak talakpa birth certificate kaya piri amade DC office ki maikaidagi so permanent residence na chingba certificate kaya amasu khudakta phangan mangamle haina phongdokhi. Maru oina ngasi laklibasi all age pension fangdaba ahansingi magi application thajanjaba aikhoigi yum kai phajana leitabadagi PMAY gi makhada aikhoigi yum sabina bhaiba aina masida Thobal praja singda thamjaning basi PMAY gi makhada di aikoi hauji athuba matamda aikoi survey chatpa haujarani yum da laaga aigi yum gi condition yengaga aikoi suksoi dana PMAY gi scheme gi makhada aikoi phanganna ba aikoi athuba da aikoi thabak lokhatjarani haibasi mathamjage aduga ngasi mak ekoi Thobal district ta leiriba ekoi relief camp singda leiriba angang sing sigi handaki anauba chahi lakpa sida academic session da tamgada wa textbook mayam ekoi loina yenthok sagre aduga cattle insurance mayam amaso ekoi veterinary department gi makha da pizari So lagliba January gi tang tarada Bisnupur gi Panchayat Resource Center da miyamgi nimit pangthoklagani haina district administration na thadorakpa serol amada khangalakle ayuki pung tara taba matamdagi hauna pangthokadaba thauram asigidamakta district coordinator amadi assistant coordinator ge special cell ama semlei marilenaba sub divisional officer singna staff mamam depute tawduna special cell asigi mateng pangnabaso serol asina makata na khangalakle
India lenga ke policy moina narco terrorist cookie sing season naduna ngasi mak aikhoi gi micham miyam da satharakli ba proxy war ge khuzil thorange manung channa lautuna duna Imphal West ke loitang khunung dagi Laisram Kamal Babu laima khongda laiba 57 Mountain Division ge garrison dagi Manghan Kibani Haina Kanglaipa Communist Party ki Information and Publicity Secretary in charge S Mangalna Khujik Piduna Thadorakpa Zerol Amada Khangalakle Zerol Asina Makataraduna Kamal Babu Haukibat Chahigi November Tang Kunmangada 57 Mountain Division ge garrison manungda Sanghan Sankhibadagi Thiba Khankidabane Indian Army na Makhoigi garrison manungdagi Kamal Babu Mangkibaga Mari Lenana Haurakhiba Lebak Irang ngasisu name khre habi yadri asiguma sairak asida Kamal Babu gi Joint Action Committee da JSC asimuthalaga anoba JSC ama semgadabani thikadar contractor amata yawa yaroi haibana singba wahai kaya thaba che amadi bom thamlamle haina nungtigi phongba pauche amadi electronic media singda phongnarakpa thengnare Kamal Babu gi JSC da gihan khanghanbagi wahai wata thaba che piramba amadi bom thamlambagi wafam asiga Kanglaipa Communist Party KCP amasung masigi lanmi sanglop miyamgi phingang lanmi MFL ga karigumba hiram amatada mari lainade haire United People's Front UPF Manipurna Thabom Amasa Tharakli Ba Chama Marfudrama Thuisuba National Reconciliation Month ke Sarugama Oina ngasi Ningolia Fathaurang Love Wangkhem ga khusam naraga Wangkhem lampak laisang mamangda ekhoi amuk hanna kuntak laruisi haibe hiramda khanane na bagi thoram ama pangthokhrei thoram aduda saruk yakiba United Committee Manipur UCM gi President YK Dhirenna Zahitaret kuntakpa thokraba matung ipa ipu singna amuk hanna awagi makhotagi Manipur ning tamhalami adubo haurakliba mirol ekhoina ipa ipu singna ngaklamba iramdam asi karamba phibamda ngak selibagi haiba wahang ama thoraktaba natte Manipurda oiriba phibam asi nomagi phibam soksilakle lamdam asigi apunbagi saktamda singnaba kaya thorakle masi thengnaba haibasi ekhoi khudingmaki thaudangni masida ekhoigi lapham thokpa thaudang lahogdrabadi lekha taba lamdam haibadu oiragani ngasi thokliba irang asida khulngakpa isa inau kaya thorakle masida lamdam asigi ima ibel kayana achobo thaudang sulauri adubu ekhoina iramdam ngakchaba ngakpada natana masoi tariba kaya ase punsinduna yeknabasing thengnaminanaba hotnaba mathau tai haiki thoram aduda UPF Manipur gi President Nongthombam Rupachandra Wangkhem GP gi hanagi Jilla Parishad Wangkhem Leimaton Ningolia Fathaurang Lup gi President KS Pramodini amadi Thobal Imagi Masnam Manglimbisu Saruk Yaki Naise, Mashi Koshi, like Katana, Manga Dori when you have a quick coming of a Masangi, Adu Imaivel Sindana, Amaga, Pilto Jani Madudi, I quite Kari Gumba, Kunaise, I Antaki Lansida, Imaivel Singhen, Ubirongani, Wadudi, majority Imaivel Singa, Choba Todang Lowe, Tonganba, Maike Kayada, Imaivel Singa, Lansigi, Mating Panga Bohonaba, Kunakusingi, Mating Panga Bohonaba, Lan si Lako Matamda, Lopum Topa, responsibility since Imaivel Sing, Sinanga Sigi, Mera Pai, Imaivel Sing Sina, Choba Togaim Lola. Mapalamdagi mamal hongna pusilakpa gold coated jewelry singna lamdam asida kolugi sinpham pairiba miyoi singda piriba zaitheng singi matangda nomagi oiba khananai na ba mifam ama kanglai kolu sinpham kanbalub KKSKL na sinduna ngasi malom tulihal lai haropam lampakta pangthokhrei khananai na ba mifam aduda saknai na ba social scientist Dr. Dhanabi Laisram Department of Economics Manipur University ki Professor Singlen Maisnam amade kanglai kolu sinpham kanbalub KKSKL ki President Hemam Latana Athoiba Mithunglen Singh oina saruk yaki thormaduga mari lenana kanglai kolu sinpham kanbalup KKSKL ki Secretary Soiba Memana kolu ki sinpham asibu paizariba sinmi singna kaithel da yoliba kolu ki pothok sing asi dukan phamliba singna mapalamda sample thakraga chapmana ba pot adu ahongba mamalda mass production tawraga amok kaithel da yolakba asana maram oiraga kolu ki sinpham paiduna mayum puzariba sinmi singda achauba thing pire
masina hakthengna natraga nakoinana aikhoigi lamdam asigi senmit londa achauba saphu amasu piduna sinmi kaya ama sinpham ase thadokiba yawbage achauba jingnaba leire oirakliba phibam asida lup asina yengduna leiba ngamlaktabadagi khongpham ase thangzilakhibani lamdam asigi senmit lonbo muthatnaba honarakliba mapalamgi saphu asi aikoi punna khangminnaba mathau tai mamal hongni yoliba potlamsing ase sizinabagi mahutta iramdamda sajaba potlamsing ase sizinabiduna lamdam asigi sinmi singbo pukning thogatpiyu lamdam asigi kolugi sinmi singbo nungsibiyu hainaso fongdokhi Nimit kharani mamang da kugi singna maitai singi khulda atada khamlaitana nongmai kapsin landarak pathokdokta thamna pokpigi mafam amada impact tv ge paumi leima pokpam kabi chandra ge oi thangba khongda nongmai maruna panbe de hauji hauji rajmedi city da layeng pathap sathariba asida kharada oirabasu mateng oina ba haiduna kangleipang news tengbang loke ntl na sel oina lupali sing tara tengbang pikrai tengbang khongsat aduda ke ntl gi publicity secretary rose maibam finance secretary Takhelambam Sanatombi, General Secretary COM Maide Madi, KNTL Gimaru Eba, Tommy Sing Saru Yaki, Lunina, Tengbang Asigamari Lenana, KNTL General Secretary COM Maidena, Pondo Kibada, Mitsam Miamda, no make upson Batanatana, Miam Gitabak Riba Pau missing the so, cookie signal no make upsandana, a so open and hanbabo, KNTL Gimakadegi and the Fondorakli, Amadi, Lengaki Makadegi, no Itabat of Doxing Ase, Togandanaba, Apple Tobagalena, Awa Nataraba Paumi Asina, manungna thengnari ba awaba asida angamba mateng pangbiyo amade midyeng changbiyo haina su makataki hojik tholiba manipur gi rang asida khogi maitai gi chingkhong chiya da leiriba khundariba maitai sing da koi kuki singna atatpa leitana nongmai kaplapda khogi khang da hanak thamna pokpida numit khani gi mamangda khogi impact tv gi khogi Paumi Kabisandra, Makong the Palm, the Yamatino Josic, Ras City, the Lang Libasida, Kanglipang News, Tingbalo, Kientena, Koimu Manuna Tinari Bawa, Basida, Cardo, and Sumating when nobody had another Koilupalising Taragi, Sepamating Pamalak 70, a Koigi Misam Parzada, Tanatana Paumi, sing the Fova, a Koi Nongway capsule of parts in a single singer Sida, Mamang Taki Hona, the Baktola Basida, Labakis, Haitagisu, Lokalpum Topa, Koi Cookie singing Matakta, High Marie never sing the Koi Atumatam Dexa local pew, Yam no Itabadoxia Makata, and Tuandanaba, Kanglipang News Tingmaluki, and Telgi Makadegi, Yam from the Pinto Jerry and the Marie Naba, Romegi site to Supuning Jerry. Lamda masigi saknairaba ayi bachana lokoina lekhidabada All Manipur Arts and Culture Students Union na awaba fongdorakle Union asigi General Secretary L Narzitna pirakpa paujel amada lamdam asigi saknairaba sumang kumhaigi script writer amade maitai puyagi wari liba ama oina inat liningi achauba thawdang lobiramba miyamna chana lukhoi hairaga henna khangnaba oza asina ikhang khangudana masagi anaba amana maram oiduna hokhibi December gi tang 19 da lekhidabada ngarang nungthilpung ama taba matamda All Manipur Arts and Culture Students Union amak sugi mayailoi sangda union asige members singna awaba phongdopagi mifam ama phamki mifam aduda members singna minute ani tumina leptuna ozagi thawaina mapugi lekol da ingna chikna lainaba thawni jakhi oza asine hinglege matamda sumang kumhai Manipuri film maitai puyagi wari liba haugalak liba naha singbu lamjing biba ngamba lairik kaya ama irami malemgi maitai singi apunba saktam sagatpa Manipurgi nationalism sagatpa amade laibaki achauba issue kayada achauba thaudang lobiramba maitai leima imagi tanglaba mapari amani oza asine lekhidabada lamdam asigi art and culture gi lamda achauba mangjaba oihore haiki loinena ozana lekhidabada imagi mairagi member pumna maknaso thamoi sokna awaba fongdorakle lamdam asigi masak nairaba atangma mani amana akhoi pumna makpo thadoktuna satkhiba asina matam pumbada mensinba ngamlaroidaba awatpa amadi lehaure hana imagi mairana thadorakpa serol amana so hairi awaba kayamarum mayok nariba asa workers singna hanadagi tanduna lagliba demand sing thasigi tangkuni thoi phawbagi manungda lengakna thabak ta onthoktrabadi mathangi numit habadi January gi tang kulhumdoi degi Manipur gi asa workers singna Manipur pumbada thabak lepagi khongjang sangsin jaragani haidi All Manipur Accredited Social Health Activists Asa Workers Union na thadorakpa serol amada makhataraduna kumjali sing ani tara mapaldagi union asida tanduna lakhiba demand sing habadi
Asa worker amagi nongmagi kusumal lupat chamanga panghanbiyu asa worker singbu regular tahanbiyu amadi ANM female health worker multi-purpose worker sing ase asa worker singa punna community health worker oiminnabana makhoigi thagi tolopka manahanbiyu haina taknaduna lakhibani Manipur lengakna matam sangna asa workers singi demand bibidabana asa workers singna sanglaba matam ase tha amada supnatagi lupa lising ahum khakta phanglaga thabak tawduna lakhibani masisu state ke share na lupa lising amani aduga routine incentive na lupa lising anini state ke share oiriba lupa lising ama asisu koisen chenduna tanadrabade phangde hairaduna lengaki pukning singsilakle Ziri College ki founder president oirambatanatana matam sangna term kayarak Ziribam kendra ki mihut oina miyangwi thabak tawramba amadi Manipur lenga ki cabinet minister kayarak oiramduna sarkar ge lengak londa achoba thodang lobiramba thodam Devendra Singhna khanghaudana manung matam sadana mapugi khuyat tan khibada Ziri College ge oja singna thamoi sokna nungai taba phongdorakle Lusingba asina laikidabagi awaba phongdokpagi thawrama mangasi Ziri College da pangthokki thawramasida Ziri College ki principal RK Sanajabi Devi amasung Ziri College ki history department ke head of department assistant professor Dr. S. Kumar Singh anina dais da phamki thawramaduda saruk yakibesingna minute ani tumina leptuna awaba phongdokki thawramaduda saruk yakibi Ziri College ke principal RK Sanajabi Devi na Thaudam Devendra Singhna Ziri Miyam ki tawramba thabak amadi Ziri Bambo Zakhatnamba Hanabiramba Kayaba Singh Thaduna Wafam Kayasu Phongdokki Aikoi Ziri College ki governing body ki founder president Obiramba Aikoi di oja min panjarabada Thaudam Devendra Singh leidabada thamoi songna oja sina nungai taba phongdokjari loinana oja gi atmana Isholi mapamda nungaina sikna santi oina leinabagi damakta oja singna thongnijari Anna layang bata changba hidak langthak singge lebak asigi miyamda ahongba mamalda phanghanna pandamda India ge Prime Minister Narendra Modi na Pradhan Mantri Bharatiya Jana Ausadi Kendra ki makhada haudokiba Jana Ausadi ngasidagi khongjomda leiba Dr. Pratita Charitable Trust na hangdokre thoramaduda Manipur Remote Sensing Application Center ge retired director Dr. Nahakpam Randhir Singh Dr. Pratita Charitable Trust khongjom ge chairman so oriba hanagi minister Moirangthem Hemanta Singh ISTB ge executive member B Naubi Sharma amadi IB Government of India ge retired PRO Longjam Priyo Kumarna mathang sitna athoibe mithung thauram mapu amadi akhanaba mithunglen sing oina saruk yakhi Jana Ausadi store hangdoktuna miyamda khusinnaraba matung Dr. Pratita Charitable Hospital and Research Institute Khongjomge Managing Director Dr. Monica Moirang Themna Ministry of Chemicals and Fertilizers Department of Pharmaceuticals ki makhada hidak sing ase phanganaba Dr. Pratita Charitable Trust na Professor Thaduna haijabadagi center na yabiraktuna Jana Ausadi store ase hangdokpani India lenga ki makhada hangdokliba store asida thamliba hidak sing ase subsidized rate ta miyamda phangangadaba ngaktani hairaduna piriba khudong sabasing ase miyamna su lobiyo haiki Department of Pharmaceuticals ki makhada Jana Ausadi medicine sing ase thamnabagi damakta Dr. Pratita Charitable Trust khongjomgi site gi akoina proposal thajaraga Government of India na yabirakpadagi akoina Jana Ausadi store ase hangjabane Jana Ausadi store ase da thamniba hidak sing ase anamana subsidized rate ru bi aruna tane aduna mayamna pungna phangdukumi aduga maruoina akoigi file level khongjom circle amadi mafamza leiba ichin now sing imai bel sing na su kanamse lobiyo All Manipur Muslim Development Committee AMMDC na Manipur Imalebak asige thabak thoram singda masek mangal thokna thabak tawba yanabagi pandamda All Manipur Muslim Development Committee haiba lukki maming ase All Manipur Maitai Pangal Development Organization AMMDO haina maming onthokle haina lup asige advisor Muhammad Riazuddin Khanna paumi singna phongdokre lup asige maru oiba thomi sing yauna lilong usoi pokpi da leiba lup asige office ta pangtokhiba paugami famna mahakna
All Manipur Muslim Development Committee Hariba Lup asi Hokiba Kumja Lising Ani Taramathogi April Tang Kunmarida Sapongduna Lamdam Sigi Oiba Tongan Tongan Ba Isuka Yada Mangzil Thana Tabak Tawduna Lakle AMMD Sige Mingdaleba Hanagi iCard letterhead seal amadi official document Kuding Maksat Nararoi Loinana Nauna Maming Ontoklaba Lup Asigi Thomising Tasigi Tang Taramapalda Wasak Lobagi Thoram Ama Lup Asigi office to Pangtoklagani Thoram Asida Lamdam Asigi Miyamna Saruk Yabiyo Haiki Kanglai Lesta Palasin ba Akwigi Kunai Lol Kangminasi Hainaming Tonba Pauzel Puba Thoram Ama Nasi Ani Suboina Ningombam Junior High School Ningombamda Haudokre Retired Session Judge A Notune Sori Kanglai Lesta Palgi President Sana Mangang Ukalgi General Secretary Mutumaniton Amadi Yumnam Bikram Maitei Soibam Yaima Amasung Namoizam Tombana Matang Sitna Atoiba Mitunglen Tauramapo Amade Akanaba Mitunglen Sing Oina Saruk Yaki Namiduhum ni Tsupna Pangtoka the Bataram Aduda Tangta Konung Isay Konung Jagoy Fizet Jaksa Taxi Kasi Amade Natki Oba Masana Sing Kanglele Sa Palgi Paloi Singna Takpita Bigani Maruina Class 1 Digi 8 forward the Laiba Mahiroi Singna Saruk Yagani Haidi Social Welfare Club Kangabok Linkatuna Lekagi Chakothaurang Kayada Saruk Yarak Pachahi Yankaitaru Mapung Parak Pagaloinana Club Asigi Yankaitaruk Suba Foundation Day Golden Jubilee Tauram Ngasi Kangabok Kulak Pamlekai Deleba Club Asigi Sangne na Pangtokre Tauram Aduda Kangabok Asigi MLA Okram Surjakumar Kangabok Zilla Parisat ki Hanagi Member KS Rajmohan Modern College Imphal Retired Principal Dr. L Ibungahal Kangabok Part 1 GP ki Chairperson TS Sobha Wisdom Foundation Kangabok ki Founder cum Principal L Sobha Amadi Sur Hospital Kangabok ki Proprietor Dr. L Somen Kumarna Maru Oiba Mithunglen Sing Oina Saruk Yaki Thoramgi Sarugama Oina Building Sabada Asoba Tawdang Lobi Kiba National Youth Awardee KS Rajmohan Amade Jina Ranjit and Sons Kangoboki CEO and Ranjit Anibo Club ki Maikaidagi Achambakodol Sing Tamduna Taramna Oki Education Sanakotnaba Amadi Atai Hiram Kayada Thoidok Hendokna Mai Pakpangamlaba Naha Singda Club ki Maikaidagi Achambakodol Sing Tamkibakaloinana Club ki Volunteer Singi Oiba Cultural So Kayasu Utki Atoiba Mitungi Warol Piretuna MLA Surja Kumarna Ngasi Manipur Toglibe Irang Asinamaram Oiraga Miam Kam Thengna Wanare Sports Education Amadi Senmit Lon Yauna Hiram Kayada Kudong Sadaba Kaya Mayoknari Adum Oinamak Irang Asinamaram Oiraga Inkhalak Liba Nahasingasi Aran Balambi the Zatkidanaba Laikai Miam Ahalaman Amadi Club Na Sobatodang Lobio Makoy Education Lamda Amadi Sports Kilamda Adumag Zathanba Ngamnanaba Hotnamina Se Haiki Akoi sports ta education ani se akoi sotha haloisi masi hek sotha raba Manipur ki atoba maithiba amu oidori ne da Marwai sports amasung education sports hanaba chatpa satwa sanaroi sing se moina paisa leite chatpa namaroi hai mase akoi leheluisi club organization leiba lekai leiba mayam sing ha karasmon leini mayami prajagi seba toge hai mayam thulei mayam sing adum akoi adam matin tongnaba masi menkhatnaba honamina si haiduna ai hak thamsake District Health Society Impal West Cape Miyang Makada UPSC Iroi Semana Sinduna Non-Communicable Disease NCD ga Mari Lenana Nomagi Oba Health Camp Ama Langul Laimanai the Pangtokre Health Camp Asida Maru Oina Hypertension, Diabetes, Oral Cancer, Breast Cancer Amadi Cervical Cancer ge Pre-Screening Sing Pangtoki Zaurangna Mui Samarumda Lemna Screening Tobagi Kudong Chaba Pangan Kiba Camp Aduda Tangai Fadaba Hidak Langtak Singso Lemna Pangan Ki Camp Asida Community Health Officer Ninibem Saikomso Saruk Yaki Central Reserve Police Force Manipur and Nagaland Sector के Civic Action Program में मखादा 120 CRPF Battalion ना
ngasi Imphal West ki New Kaithil Manbi Red Zone area da laiba khunja sing da tengbangi polam sing yanthokrai New Kaithil Manbi da laiba Hilly Resort ta pangthoki ba Civic Action Program aduda chama kunsuba CRPF Battalion ki Commandant SS Rajiv Lochan to the IC Raghubir Singh G120 Battalion के Assistant Commandant Deepak Kumar amadi Pasoi Police Station के OC Inspector Sunil Kumar na thauram के अथोइबा मिथुंगलेन सिंह ओइना सरु याकी थौरम के सरगमो ओइना 120 CRPF Battalion के Commandant SS Rajiv Lochan na New Kaithil Manbi के Red Zone da laiba awaba mayoknariba khunja singda plastic water tank blanket amadi sports items sing yanthokhi Kanglon Kaini International Borderland na sangsilakpa miyoy amang ngarang Assam Police na paduna maramdam dahalan kray India gilamda Kanglon Kaini sangsilak na ba honaramba miyoy adu Bangladesh macani maming na Dosar Imran Kawi Assam Chief Minister Himanta Biswa Sarmana mahaki ex sandalda Assam Police personnel singi khongthangbo thagatpa phongdorakle Kanglon Kaini sangsilakpa illegal immigrant adubo maramdamda halan kray haba wafamsu phongdorakle akaknaba paw ama phangbadagi security personnel singna illegal immigrant adubo takthokpa ngamhokhibani hairi hauji sanabagi paw amu pizare Nasi kisana bagi pauda All Manipur Body Builders Association gi hane executive member oiramba ningomba Muhindro na laikidabada association na ikai khumnaba ulakle laikidraba Muhindro na taibang sengje loiraduna taibang semba mapuki khuyada sangjakhibada MBBA gi oina asoba mangjaba amani mahakna hinglingi matamda body building masanabu yokhatnaba honabiramba asoba thaudang lauramba kaya adubu Ikai Kumnaki, Muhindrona Kumza, Lisingama Zamapan, Humbudrani Toida, Manipurgi Oina, Masilmengi, Manasu, Punky, Bungdong Bamdaleba, Muhindrona, Leki Dabada, All Manipur Bodybuilders Association Gi, Executive Members Singna, Leki Dabagi Tawaina, Lairam Lenda, Igna Signa Lairunaba, Tauniki Haina, Zero Lamada Kangalakle. Imphal West District Football Association Sinduna Pamyal Pasoi Ground da team taruk na saruk yaraga sa tharakli ba taranithoi suba Second Division Football League ki ngasi sanaki ba match da Soyo Sanjan Bamna thau thangmai ban bu goal ani sinoda maithibe piki match asi maipa khraba Soyo gi goal ani and Motilal amade o paramjit na match ki minute ni fumathoi amade humphumari satpada chanki Lek asigi ngasi sanaki ba atopa match da SJC Salamna ESA mayang Imphal bu goal amasinoda maithibe piki match asi maipa khraba SJC ge matangai raba goal na match ki minute kulhomdoi chatpada ti Ronaldo na chanki chatharakli ba lek asigi hayeng match lairoi Manipur Cricket Association Sinduna Jalibata Sigi Mapandagi Hauduna Numitari Nigi Oiba Winter Cricket Coaching Camp Pangtoklagani Haina Zero Amade Kangalakle Zero Cinema Kataraduna Winter Coaching Camp Asi under 14 boys Amade under 15 girls Kangluki Oigani Camp Asi Saruk Yaningba Anoba Amade Hanana MNC Egi Register Sanaroi Singna Saruk Yaba Yaragani Saruk Yagadoriba Sanaroi Singna Jalibata Asigi Taret Pawagi Manunda MNC Gi Office Talakuna Cricket Operates Manager da Pom Thazanabaso Kangalakle Manipur Cricket Association Sinduna Lairanjam Public Ground da Hokibat Chahigi December ani dagi hauduna Zatharakliba Mapan Suba MNCA Plate Tournament ke ngasi khangaba Public Ground da sanakiba match da MPA Thongnawjamna Napsakha Imphal Buran Marfu Marida Maithibe Pikrai match asida MPA na ahanbe innings bat paiduna innings ke over kuntrama thuiloi bada wicket nipan turagaran chama marvudrani thui lauduna target run chama marvudra homdoi thamkibada Napsana ani suba innings bat paiduna innings ke over konithoi loibada wicket loina turagaran chama supna taret lauraga match asi maithiki Lairanjam Public Ground da sanakiba match da KSDO Kyam gaina ran chahum kuntarukta KIYC Khetrigaw maithibe piki match asida KSDO na ahanba innings bat paiduna innings ke apiba over kuntra manga loibada wicket taruk turagaran chahum nifunithoi laukibada KIYC na anisuba innings bat paiduna over tara ball anida wicket loina turagaran tara taruk khak lauduna match asi maithiki Zatharakliba tournament asigi hayeng Lairanjam Public Ground da Oscar Pauna Bazar amade YPHU Lalambungna sanaragani Khangabok Public Ground na Ipsa Yumnam Laikai amade Sedo Thamoibana sanaragani
All Manipur Powerlifting Association Sinduna Sagaro Takelambam Laikai TYC Club Ta Tarahumdo Suba State Level Sub Junior Senior Amadi Master Mains and Women Bench Press Championship Haudokshray Championship as Haudokpagi Tauramda PBBPTC Advisor Johnson Elangbam All Manipur Powerlifting Association Gi President NG Thoiba Madi All Manipur Powerlifting Association Gi Legal Advisor and Sibdasna Athoiba Mithunglen Sing Oina Saruk Yaki Zim Taret Ke Sanari Marfuna Saruk Yaraga Hayeng Pawba Zathagadawriba Championship Asida Sub Junior Men Kanglup Ki Kilogram Yankai Humdoida LYS Gym Gi Sanaroi Kangjam Sena Ahanba Kilogram Yankai Humdoigi Junior Men Kanglupta LYS Gym Gi Sanaroi RK Kaimuna Ahanba Sub Junior Men Kanglup Ki Kilogram Yankai Mapanda LYS Gym Gi Sanaroi Maibam Prasnana Ahanba Taki Hayang Championship Asi Loisilagane Haide Manipur Veteran Cricket Association Sinduna Hokiba Chahigi December Nepal lagi hauduna Langtabal Public Ground da Team Tara Nepal Group Marida Saruk Yaduna Satharakliba Kunmathoi Suba Manipur Veteran Cricket Tournament ke ngasi sanakiba match ta KCC Kongbanaran Humpuda ESU Wangkhaibu Maithiba Pikrai match asida KCC na ahanbe innings ta batting tawkhibada innings ke apiba over kuntra loibada wicket mapan turaga run chama kuntra tare laukibada ESU na anisuba innings bat paiduna Obadara Mapal ball anida wicket loina turagaran Humudra Tarakhat Lobangamduna match asi maithiki match asi mai pakraba KCC ki sanaroi sanjetna ball humpumatoi mayuk naraga run nipumari laukiba amade over ahum ga ball anida wicket ahum tuhanduna main of the match ke title lauki Zatharakliba tournament asigi hayang cyclone thangmoiban amadi BSC Bamon Kampuna sanaragani All Jiribam Sports Association is a SNS Sinduna Jiribam Higher Secondary School ge sanabungda satharaba Tarnipal Suba and Horizoron Memorial Sub Junior Boys Under 15 Football Tournament 2024 ge ngasi sanakiba aroiba semi final match ta SBYC na KMYC bu panjal ani amada maithibe piduna final changkhrai lakliba tang taruk ke nungthil pung ani makhai taba matamda SBYC ga Ananda Boy ga final match sanagani ngasi ge sanakiba match si KS Nilakamal Aziz Haider Iqbal Huisin amade Javed na conduct tawki ngasi ge match asida KMYC na tos ngamduna side khan ki aduga SBYC na ball kauduna sanaba hoki match asida SBYC ge sanaroi Abdul Ahmad na Taranithoi amadi kun manga suba minute goal ani sanki aduga KMYC ge sanaroi Kamrol na tarataruk suba amadi minute goal ama sanduna half mamang the SBYC na KMYC da ki goal ama henduna mangjil thaki half matung da SBYC amasung KMYC team animakki maikai dagi goal amata chanba ngamnada badagi apiba matamda SBYC na KMYC bu panjal ani amada maithibe piduna final changkhibane hoziloi silakpada maru oiba paw amuka na pizari Manipur ge Governor Ajay Kumar Bhalana Chelauduna security meeting pangthokhrei DGP amate Central Force ki makok thongba official singna ahen bejaksil thawrang sing lokhatnaba paktak pikhrei Lal asida mayum makai mai thadok bikraba singye awaba koknanaba center na yum lising taret chabagi ayaba birak le haina RDN mahot minister hinam khemchana miyamda khangalakle Kukisingna National Highway number 2 the blockade handoktrabadi Imphal Ukhru Lambida counter blockade tawragani haide Namit chatrukni haukraba phawbada Manipur gi irang asigi waroisin puraknaba Prime Minister na ngasi phawba kari tawkrabage haina Congress ke National President Malik Arjun Kharge na hangkhrai amade
Irang na maram oiraga matam khara lepluraba miyamni nimit Thobal district ki oina ngasidagi pangthokpa hokre Bisnupur district ki oina su thasigi tang taradagi pangthokpa horagani hairi Nasi kau ini di ISCOM News na bisa Manipuri pau matang asida loisun jari miting tabiri papum na magpo muka na kurum jari.